Ngasishu mayamgidamagta anong video ma ipuduna lakchari hariba video sidi haradagi top video ma oire haibadi KGF chapter 1 hariba film asidagi lawthokjaba shinmati amakhakni hariba video si aina Manipur version na lawthokjabani aduga low budget na namjabani video sinamba matamda lupa chani ga yankhai changki adubu yengbiriba mayamna aigi channel si hana subscribe tawkhogoi ningamnagani adubu hangliba channel sidi anoba channel ni ai hangi channel dudi kakhrabani aduna nauna hangliba channel sibu sumayana subscribe tawbiyo madi support tawbiyo apani thamjari hariba video si akhoi yam haisingna namba natabani yamna phajaba video di oidre adubu mayam punna yengminasi haiba phumje thamjari hariba video si hena phajaba hena mapung phaba ma oinaba original music hapsaning mani adubu copyright claim lakani khanbudi khoi chinna semjaba music ni music asi karamna semki haibadu mayamna video lorapada sungso choidana obiragani aduga yengbiriba mayamna waru bidraba ma haijari maramdi video sida yawriba miyoi sing saktam ma sei takpa kitan jadu lawjararoi maramdi makhoi singi masak maming taktuna leirabadi video si adugi batik sanglagani aduna mathangi khudong sabada masak maming tak tanzadu lawjage hariba video si jati natragana furup amatabu dharma amatabu haktheng natragana nakoina na karim namada sadi punamak phagini phagigi nachomni phare ma'am adudi hujik matam mangan da video na mai osena batawrasi driver as driver kai khage driver yaw soina dum thilani haibadi nangi driver senga sigi oina ina wareba nangna haiduk ta soina dum khangeba nangna pami to nang hunje ngon da luhongning hai bai khangi adu bai jahi ani mutang di leita ba giroiba maram dei husi yum sadriba adu bai bani hongan da yam thina kubai amdi orani ko kaino ha kanda Manipuri to loi thung doineba ado dana bodi kang khada lerem bai haidi mai de soine leigi bai tare ado ma lem kem khaluno ai dum tan thogani ngan tana yam lubu wam di leidi he sadana dana ga tawdoi sti ure he luhong lu ga de blog thagal khani adu bai luhongan da di pura mai ni ko Manipuri sima chet law doineba yare khamo kai daru ge thaja gari ga mukham lisibo nang nga sai de ngang idu gaino ai jaga na musa khangbra nang na bangang na ngang ba ya ba mi rai se nang nga sai de ngang i myam do gaino nang na sa jaga na no khangjarabo adumaino si thoi da ba ya ba mi rai se mathong marang khang da ba nang aina kai doro kyong nangi na kuktubu antang ako aina ngang wori gai matamda akuma da aina sak phajana ba lusa ge hairu matamda khupa win sarakhi nangi thigraba na sa si phajana ba khona ba nangna dukan de ge lu lai rui nangi lusina lai mai da tabu ubudai ta sengna nuaite nangi thigraba na sa si hojik phaja halaudragadi hayeng nangi na sana mingsel yengba matamda nangbu saung la ko yai senjau kwai ba kana gumbi singidi hida kap laga sen thadaraga sak phajaki ba yai adubu laira ba khoi gidi alu natana kwai leite taibang bandala riba mama aiba singna macha bu kaya mu phajahaning haiba matamda pikli ba macha adubu phajahaning bagi mayaina ising asa bhaijalaga khu ubada bera ka gi basu yauri bani alu na yai fare tanare nare tarim naro nare nare